ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯈꯤꯕ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕꯤꯈꯤꯕ ꯑꯏꯕ ꯑꯗꯨꯃꯛꯀꯤ ꯈꯨꯠꯌꯦꯛꯇꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯂꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯒ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯒꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ꯫ ꯎꯃꯪꯗ ꯆꯠꯂꯨꯕ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯅꯔꯦ꯫ ꯑꯄꯪꯁꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯂꯥꯎꯔꯝꯂꯤꯕ ꯑꯗꯨ ꯇꯥꯕꯃꯛꯇꯤ ꯇꯥꯍꯧꯔꯤꯕꯅꯤ꯫ ꯇꯥꯍꯧꯔꯕꯁꯨ ꯑꯄꯪ ꯀꯣꯅꯨꯡꯗ ꯆꯠꯄꯒꯤ ꯋꯥꯈꯜ ꯁꯨꯈꯟ ꯈꯜꯂꯨꯗꯦ꯫ ꯑꯄꯪꯅ ꯆꯠꯀꯦ ꯈꯜꯂꯤꯕꯗꯤ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯌꯨꯝ ꯑꯗꯨꯗꯅꯤ꯫ ꯊꯔꯣ ꯊꯝꯕꯥꯜ, ꯊꯝꯆꯦꯠ, ꯊꯥꯡꯖꯤꯡ, ꯄꯥꯠꯇ ꯍꯧꯔꯤꯕ ꯆꯥꯕ ꯌꯥꯕ ꯀꯌꯥ ꯍꯦꯛꯂꯦ꯫ ꯉꯥ ꯃꯔꯤ ꯃꯉꯥ ꯑꯃꯁꯨ ꯆꯩꯅ ꯊꯤꯟꯗꯨꯅ ꯐꯥꯔꯦ꯫ ꯄꯨꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯄꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯄꯪ ꯎꯃꯪ ꯐꯥꯎꯗꯨꯅ ꯂꯩꯁꯥꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯦ꯫ ꯂꯩꯁꯥꯕꯤꯗꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯔꯨ ꯃꯥꯏꯊꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯕꯗ ꯉꯥꯏꯔꯤ꯫ ꯑꯄꯪ ꯂꯥꯛꯄ ꯎꯕꯗ ꯃꯧꯄꯥ ꯑꯗꯨꯅ ꯏꯃꯨꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯜ ꯂꯥꯛꯍꯧꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯦ꯫ ꯄꯥꯎ ꯄꯤꯔꯤꯉꯩꯗ ꯑꯄꯪ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯑꯄꯪꯅ ꯃꯌꯣꯝ ꯆꯥꯎꯅ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯆꯥꯛꯈꯨꯝ ꯃꯌꯥꯏꯗ ꯊꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯎꯔꯛꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤꯡ ꯑꯗꯨꯕꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯊꯪ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ? ꯌꯥꯝꯅ ꯐꯖꯩ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯍꯦꯛꯂꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯁꯦ ꯃꯁꯤꯕꯨ ꯊꯣꯡꯂꯒ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯒꯦ꯫ ꯍꯣꯏ, ꯆꯥꯔꯁꯤ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯎꯃꯪꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ? ꯑꯩ ꯏꯇꯣꯝꯇꯅꯤ꯫ ꯏꯕꯨꯡꯒꯤ ꯌꯨꯝꯅ ꯀꯗꯥꯏꯗ? ꯀꯔꯤꯒꯤꯅꯣ ꯄꯥꯠ ꯃꯌꯥꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯗꯤ? ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯅ ꯀꯔꯤꯒꯤ? ꯑꯩꯒꯤ ꯌꯨꯝꯗꯤ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄꯦ꯫ ꯌꯨꯝꯗ ꯂꯩꯕꯗꯣ ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯕꯨ ꯐꯥꯅꯕ ꯂꯥꯛꯑꯦ꯫ ꯀꯔꯤꯒꯤ? ꯏꯕꯨꯡꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ? ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯃꯗꯨꯕꯨ ꯄꯤꯌꯨ꯫ ꯀꯣꯅꯨꯡꯗ ꯊꯝꯒꯦ ꯃꯁꯤꯅꯤ꯫ ꯃꯤꯡꯁꯦꯜꯅꯕꯨ ꯀꯔꯤ ꯀꯥꯟꯅꯅꯤ? ꯄꯤꯊꯣꯛꯈꯣ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯃꯤꯡꯁꯦꯜ ꯌꯥꯝꯅ ꯄꯥꯝꯕ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯄꯤꯊꯣꯛꯈ꯭ꯔꯣ꯫ ꯑꯩꯒꯤ ꯃꯤꯡꯁꯦꯜꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡꯒꯤ ꯃꯤꯡꯁꯦꯜꯁꯦ ꯑꯩꯅ ꯂꯧꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯂꯧꯗ꯭ꯔꯤꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯃꯤꯡꯁꯦꯜ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ꯫ ꯅꯍꯥꯛꯀꯤꯗꯤ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃꯁꯨ ꯑꯩꯅ ꯄꯤꯔꯦꯗꯅ꯫ ꯃꯤꯡꯁꯦꯜ ꯃꯌꯥꯝꯗꯨꯅ ꯀꯔꯤ ꯇꯧꯒꯅꯤ? ꯅꯨꯡꯇꯤꯒꯤ ꯃꯤꯡꯁꯦꯜ ꯍꯣꯡꯗꯨꯅ ꯏꯕꯨꯡꯅ ꯌꯦꯡꯕ꯭ꯔꯥ? ꯃꯤꯡꯁꯦꯜꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯎꯃꯪ ꯋꯥꯃꯪ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯄꯁꯨ ꯉꯝꯂꯤꯕꯅꯤ꯫ ꯁꯥ ꯂꯣꯏꯅ ꯀꯤꯕ ꯈꯪꯕ ꯂꯣꯏꯅ ꯄꯣꯛꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯁꯦ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯃ ꯌꯦꯡꯂꯨꯕꯗꯒꯤ ꯄꯨꯡꯇꯤ ꯇꯦꯊꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯪꯒꯤꯁꯨ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯃꯤꯡꯁꯦꯜ ꯑꯆꯧꯕ ꯑꯃ ꯊꯦꯠꯂꯒ ꯊꯝꯕꯤꯔꯤꯕ ꯑꯁꯤꯅꯤ꯫ ꯁꯥ ꯑꯃꯠꯇꯅ ꯀꯅꯥꯃꯠꯇꯅ ꯆꯪꯂꯛꯄ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯆꯪꯉꯛꯇꯦ꯫ ꯏꯕꯨꯡꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯅꯤꯡꯊꯧꯅ ꯑꯄꯪꯕ ꯇꯥꯔꯦ꯫ ꯑꯩꯗꯤ ꯁꯤꯡꯕꯁꯨ ꯅꯠꯇꯦ, ꯄꯪꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯁꯦ ꯄꯪꯃꯜꯂꯤ ꯍꯥꯏꯗꯨꯅ ꯑꯄꯪ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯄꯪꯁꯨ ꯄꯪꯗꯅ꯫ ꯑꯗꯣ ꯏꯕꯨꯡꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡꯒꯤ ꯅꯨꯄꯤꯗꯤ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯍꯧꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯎꯃꯪꯗ ꯂꯩ꯫ ꯃꯥ ꯃꯇꯣꯝꯇ ꯂꯩꯔꯤꯗꯣ ꯀꯤꯔꯣꯏꯗ꯭ꯔꯣ? ꯁꯥ ꯃꯌꯥꯝ ꯃꯔꯛꯇ꯫ ꯀꯤꯔꯝꯃꯣꯏ꯫
मागिसु मिंगसेल याउरी इबुंग नोंमा पुरो अखोइगा खंगनगे पुरकपदि यादे नंगोन लाक्लगा खंगनवो थारो थंबालसु चारु लाओ nga phaba khotpasu aina loina haihandoini ngasi numit khara leiraga lake chatho halamgano asumna apang na leisabi aduga wari watai sanare chakchu saminare nahan makai tharo thambal sanga aro wasaraga lelamba adu chak yauna nga aduga thongduna chaba adudi apang de onthok na mahau leina pukpe na chare numittuda apangi wakhalda magi nupi oirabadi asumna nungtigi ahaw maten soidan chaba phangani nupi thiningbagi wakhal lagli chak saba toklaga ngehak wari watai tawraba matung apang mahaki mafamda mu halakle leisabi dusu pukning harauk tujungba ithak irang hauba anowa wakhal am lakpagum tawrakle leisabi du matum tu wakhal tawjaraga sumangi mingsial achoba adugi mamangda leplaga yengjai sibu leisabi bharaba natrane aigi saksibu pakhang amatana pambiba sak oidrabra apangna de aingonda thawai dana yamna khoidana he yengbagum dawi maduna karigino magi napida masak yamna phajaramgani apangsu masak mata wate nupa male mana ngangbasu tumbak dahabada nungai apangumba pakhang amatangna aibu pami magi nupi oirage hairaklabadi phakranida aduga ima iba leitraba ibu kanana loge habigane aigi laibakse onthokna thikreda aina yum panbagi wakhan khalibase aigi ipa asina kanaga lehaudoiba somdana apang aduna marolama leisabi do lakti lakani hayawre kaidongwai lakadaino ngasi hekta lakning bagi wan leisabi du gi saktam ado ningsinglaga apang mondrang sanare mana chak thongba aduga aina nga phaba tharo thambal heklaga mojusu chaminaba yung kay pasaba masaba taru ba tanan ba ngauraba kutsa pambu mikup ama ngay ngamdana ikaw lang ida machin manauk singna nupi thinaba haibada matai ma manauk pisingi maong ubada nupi thininglamdaba apang ngaside sakhen bilai sabigi seba mathel koida ngangam laktabagum tawrai chakhum da lairamba leisabigi phibam kokse inapi amata sithadana apangi mitta sang uri numit tara mangani gi matungda leisabi du lakmandraba aduda nga khara pharaga puraga chalasira khalai hayeng chalage haiduna numit aduda tharo thambal thamchet nga marang kaina leisabi du gi manakta punaba sem sare phajaba ngaktani apang ni hek ibasi leisabi du gi mapukning penjanaba mabu tasengna nungsiba phongnaba apangna isai ngangladana pata komdana koi thi
민신 민신 마부두기 탐짓 압박보도 민신 마부두기 탐짓 낭라미라 ꯂꯩꯁꯥꯕꯤꯗꯨ ꯀꯤꯕ ꯌꯥꯕ ꯀꯦꯁꯤꯜꯂꯒ ꯂꯥꯛꯂꯕꯅꯤꯅ ꯍꯦꯛ ꯎꯕꯗ ꯑꯄꯪ ꯑꯗꯨ ꯇꯤꯡ ꯂꯥꯎꯈꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯂꯥꯛꯄꯒ ꯑꯃꯇ ꯎꯍꯧꯗ꯭ꯔꯤ ꯐꯝꯃꯣ ꯁꯦ ꯃꯁꯤꯗ ꯊꯥꯔꯤꯕꯁꯦ ꯑꯁꯤꯗ ꯍꯦꯛꯇ ꯐꯝꯃꯣ ꯑꯩ ꯀꯥꯈꯠꯂꯛꯑꯒꯦ ꯑꯕꯨꯡꯉꯣꯅ ꯃꯥꯅ ꯍꯥꯏꯕ ꯊꯝꯆꯦꯠꯇꯣ ꯃꯗꯨꯁꯨ ꯍꯦꯛꯂꯕꯅꯦ ꯑꯩ ꯀꯥꯈꯠꯂꯛꯑꯒꯦ ꯆꯦ ꯇꯨ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯄꯗ ꯄꯨꯒꯦ ꯇꯧꯔꯤꯕꯅꯤ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯑꯩꯗꯤ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯂꯒꯦꯅ ꯇꯧꯔꯤꯕꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯁ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯊꯔꯣ ꯊꯝꯕꯥꯜ ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯕꯅꯤ ꯍꯩ ꯈꯔ ꯆꯥꯔꯦ ꯉꯥ ꯑꯔꯧꯕ ꯈꯔꯒ ꯆꯥꯔꯦ ꯅꯍꯥꯟꯒꯤ ꯅꯪꯅ ꯊꯣꯡ ꯊꯥꯛꯂꯒ ꯆꯥꯕ ꯏꯟꯁꯥꯡꯗꯣ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯩꯇ ꯑꯁꯦꯡꯕ ꯍꯥꯎꯋꯦ ꯏꯕꯨꯡꯅ ꯆꯥꯅꯕ ꯆꯥꯛ ꯍꯦꯟꯖꯥꯡ ꯌꯧꯔꯛꯏ ꯁꯤ ꯍꯥꯟꯅ ꯆꯥꯈꯤꯁꯦ ꯐꯤ ꯑꯃꯣꯠꯄꯗꯣ ꯑꯝꯇ ꯍꯣꯡꯗꯣꯔꯛꯑꯣ ꯑꯄꯪ ꯑꯗꯨ ꯍꯔꯥꯎꯕ ꯂꯥꯛꯄꯣꯏ ꯃꯐꯤ ꯃꯔꯣꯟ ꯑꯗꯨ ꯍꯣꯡꯗꯣꯛꯏ ꯐꯤ ꯊꯥꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯂꯒ ꯂꯩꯁꯥꯕꯤꯅ ꯄꯨꯔꯛꯄ ꯆꯥꯛ ꯍꯦꯟꯖꯥꯡ ꯑꯗꯨ ꯀꯌꯥꯗꯤ ꯍꯥꯎꯅ ꯆꯥꯈ꯭ꯔꯦ ꯑꯄꯪꯅ ꯍꯥꯎꯅ ꯊꯋꯥꯏ ꯇꯥꯅ ꯆꯥꯕ ꯑꯗꯨ ꯎꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯃꯣꯟ ꯇꯧꯔꯒ ꯑꯄꯪꯗ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯁꯥꯠꯂꯤꯕ ꯑꯗꯨ ꯎꯕꯗ ꯂꯩꯔꯥꯏꯗꯒꯤ ꯂꯥꯝꯂꯒ ꯑꯐꯪꯕ ꯍꯦꯛꯂꯤ ꯑꯄꯪ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤꯒꯤ ꯃꯅꯥꯛꯇ ꯑꯄꯪ ꯐꯝꯊꯔꯦ ꯑꯩꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯅꯪ ꯎꯕꯗ ꯂꯣꯏꯅ ꯆꯦꯈꯥꯏꯈꯤꯕ ꯋꯥꯅꯤꯗ ꯀꯗꯥꯏꯋꯥꯏꯗ ꯆꯈꯥꯏꯈ꯭ꯔꯦ ꯑꯩꯁꯨ ꯈꯣꯝꯖꯤꯟꯕ ꯌꯥꯎꯒꯦ ꯑꯩꯁꯦ ꯅꯍꯥꯟ ꯅꯈꯣꯏꯗꯒꯤ ꯍꯜꯂꯛꯂꯒ ꯅꯨꯡꯗꯥꯡ ꯁꯨꯡꯇꯨꯝ ꯇꯨꯝꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯄꯨꯛ ꯁꯧꯒꯠꯄꯒꯤꯔ ꯍꯦꯟꯖꯥꯡꯗꯣ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯃꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯅꯠꯇꯦ ꯈꯪꯗꯦ ꯑꯩꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ 이bun기 누피도 우대 마사 강나하니 하이키다이 아다기 상시다 포타리브라 아기 누피도라 짜체 마가샤 강나한 게 난가 낭나 락더라바디 어이나 뿌르고 락기에도 떠오른바네 이bun아 낭네 싱다디 꼼루놓고 싱도 꼼봐야 돼 아꼬이보다 잘라가 낭네 핵는 거 싱다 해어 ꯀꯔꯤꯃꯇ ꯍꯪꯒꯣꯏꯔꯨꯅꯨꯗ ꯂꯩꯁꯥꯕꯤꯗꯨ ꯄꯨꯛꯅꯤꯡ ꯌꯥꯡꯅ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯃꯤꯡꯁꯦꯜ ꯑꯄꯥꯛꯄ ꯑꯋꯥꯡꯕ ꯑꯃ ꯉꯥꯔꯒ ꯂꯩ ꯑꯄꯪꯒꯤ ꯁꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯗꯥꯏꯅ ꯃꯗꯦ ꯇꯨ ꯑꯁꯤꯗ ꯂꯩꯔꯦ 이bun ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯑꯁꯤꯗꯤ ꯃꯤꯡꯁꯦꯜꯅꯦ ꯆꯪꯂꯒ ꯌꯦꯡꯗꯤ ꯌꯦꯡꯈꯣꯗ ꯁꯛ ꯈꯪꯅꯗꯅ ꯑꯃꯨꯛ ꯍꯟꯈꯤꯗꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤꯡꯁꯦꯜꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅꯦꯅꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯔꯒꯦ 이bun ꯅꯪ ꯃꯤꯡꯁꯦꯜꯗ ꯉꯥꯎꯔ ꯃꯥꯜꯂꯦ ꯐꯥꯒꯤ ꯇꯧꯕꯒꯁꯨ ꯍꯩꯖꯥꯠꯅꯤꯅꯦ ꯇꯜꯂꯦ ꯑꯩꯁꯨ ꯊꯔꯣ ꯍꯦꯛꯂꯨꯈꯤꯒꯦ ꯑꯄꯪ ꯑꯗꯨꯅ ꯂꯩꯁꯥꯕꯤꯗꯨꯒꯤ ꯇꯅꯧꯔꯕꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯇꯞ ꯄꯥꯏꯔꯒ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯍꯜꯂꯤ ꯃꯁꯤꯗ ꯂꯦꯞꯂꯤꯕ ꯑꯁꯤ ꯎꯕ꯭ꯔꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤꯡꯁꯦꯜꯅꯤ ꯁꯤꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯁꯦꯝꯗꯧꯔꯤ ꯇꯧꯔꯤꯅꯤ ꯇꯣ ꯁꯦ ꯃꯁꯤꯗ ꯌꯦꯡꯉꯣ ꯎꯗ꯭ꯔꯤꯕ꯭ꯔꯥ ꯀꯗꯥꯏꯅꯣ ꯑꯩꯗꯤ ꯎꯕ ꯉꯝꯗꯤꯌꯦ ꯃꯔꯦꯡ ꯖꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯨꯠ ꯑꯣꯏꯅ ꯊꯤꯜꯂꯒ
ꯑꯄꯪꯅ ꯇꯥꯛꯏ꯫ ꯑꯩꯅ ꯂꯦꯡꯖꯨꯝ ꯄꯥꯏꯔꯒ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯥꯅꯦ? ꯂꯩꯁꯥꯕꯤ ꯑꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕꯅ ꯏꯅꯣꯠ ꯀꯥꯔꯛꯏ, ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯇꯨ ꯅꯣꯏꯁꯨ ꯎꯗ꯭ꯔꯥ? ꯁꯦ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯍꯧꯋꯣ, ꯂꯝꯕꯤꯗ ꯀꯣꯟꯅ ꯊꯦꯡꯅꯔꯛꯂꯕꯁꯨ ꯈꯪꯅꯍꯧꯋꯣ꯫ ꯀꯩꯗꯧꯔꯒꯦ? ꯁꯦ ꯅꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯣ꯫ ꯌꯥꯔꯦ, ꯑꯩ ꯃꯁꯛ ꯐꯥꯎꯕꯗꯤ ꯈꯪꯂꯅꯤ꯫ ꯉꯥꯏꯈꯣ, ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯑꯩꯁꯨ ꯃꯁꯛ ꯑꯁꯤꯕꯨ ꯀꯥꯎꯗꯅꯕ ꯂꯥꯛꯑꯣ ꯁꯦꯕ, ꯅꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯣ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯕ꯫ ꯁꯦ ꯆꯪꯁꯤꯜꯂꯛꯑꯣ꯫ ꯑꯄꯪ, ꯅꯪꯁꯦ ꯄꯪꯁꯨ ꯄꯪꯗꯅ ꯑꯄꯪ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩ ꯄꯪꯉꯤꯁꯤꯗꯤ꯫ ꯄꯪꯗꯅꯕꯨ ꯃꯤꯡꯁꯦꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯃꯨꯔꯇꯤ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ꯫ ꯀꯨꯏꯃꯟꯈ꯭ꯔꯦ, ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯑꯣ, ꯏꯄꯥ ꯅꯨꯄꯥꯗꯣ ꯂꯥꯛꯑꯗꯤ ꯆꯞꯆꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯂꯥꯛꯑꯣꯍꯦ, ꯃꯥꯗꯤ ꯏꯁꯤꯡꯗ ꯍꯧꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝ ꯑꯗꯨ ꯍꯦꯛꯂꯝꯈꯤꯅꯤ ꯀꯩꯅꯣ꯫ ꯑꯩꯁꯨ ꯂꯩꯀꯪꯗ ꯁꯥꯠꯄ ꯊꯝꯕꯥꯜꯁꯦ ꯍꯦꯛꯈꯤꯗꯣꯏꯅꯤꯅꯦ꯫ ꯌꯦꯡꯉꯨ ꯇꯨ꯫ ꯊꯥꯗꯣꯛꯑꯣ, ꯃꯤꯡꯁꯦꯜꯗ ꯉꯥꯎꯕ꯫ ꯊꯝꯕꯥꯜ ꯍꯦꯛꯅꯤꯡꯉꯥꯏꯗ ꯆꯦꯔꯛꯀꯅꯨ, ꯂꯩꯅꯥ ꯀꯦꯟꯖꯅꯤ꯫ ꯄꯥꯝꯃꯨꯖꯈ꯭ꯔꯕ ꯊꯝꯕꯥꯜꯒꯤ ꯂꯩꯅꯥꯅꯤ꯫ ꯑꯩꯒꯤ ꯈꯨꯗꯥꯡꯅꯤ ꯄꯥꯏꯔꯤꯁꯦ, ꯊꯝꯕꯥꯜꯒꯤ ꯂꯩꯈꯣꯛ ꯅꯠꯇꯦ꯫ ꯀꯗꯥꯏꯗꯒꯤꯅꯣ? ꯊꯝꯕꯥꯜꯒꯤ ꯂꯩꯈꯣꯛꯅꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯊꯝꯕꯥꯜꯒꯤ ꯂꯩꯈꯣꯛꯇ ꯄꯥꯏꯖꯕꯅꯤ꯫ ꯌꯦꯡꯂꯛꯀꯅꯨ, ꯊꯝꯕꯥꯜꯒꯤ ꯂꯩꯁꯦ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯕꯗꯤ ꯄꯥꯝꯃꯨꯏꯌꯦꯕ꯫ ꯑꯄꯪꯒ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯪꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ꯫ ꯊꯥꯔꯤꯕ ꯐꯤꯗꯥ ꯑꯗꯨꯗ ꯐꯝꯊꯃꯤꯟꯅꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯄꯨꯔꯒ ꯂꯥꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯄꯨꯕꯨꯗꯤ ꯄꯨꯔꯛꯀꯦ, ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯁꯪ ꯃꯅꯨꯡꯗ ꯆꯪꯁꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯀꯔꯤꯒꯤ? ꯏꯅꯝꯃ ꯌꯦꯡꯉꯣ ꯍꯥꯏꯅ꯫ ꯅꯅꯝꯃ ꯌꯦꯡꯉꯨ ꯀꯔꯤ ꯀꯥꯏꯒꯦ? ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯅꯝꯃꯗ ꯅꯍꯥꯛꯅ ꯎꯅꯗꯅ ꯍꯟꯕꯗꯤ ꯀꯗꯥꯏꯗꯒꯤ? ꯅꯠꯇꯦ, ꯃꯗꯨꯕꯨ ꯐꯖꯔꯤꯕ ꯋꯥꯔꯕ? ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ, ꯁꯤꯗ ꯁꯨꯝ ꯂꯩꯔꯅꯤ꯫ ꯀꯔꯤꯒꯤ? ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯋꯥꯏ, ꯆꯥꯛꯁꯨ ꯁꯤꯗ ꯁꯨꯝ ꯊꯣꯡꯂꯅꯤ, ꯏꯅꯝꯃꯁꯨ ꯌꯦꯡꯂꯅꯤ, ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯅꯤ, ꯑꯗꯨꯅ ꯐꯠꯇ꯭ꯔꯣ? ꯑꯩꯁꯤ ꯄꯪꯈ꯭ꯔꯦ꯫ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒꯨꯝ ꯃꯥꯜꯂꯦ꯫ ꯈꯔꯗꯤ ꯚꯥꯞ ꯇꯥꯏ ꯍꯥꯏꯕꯕꯨ ꯅꯪ ꯍꯦꯛ ꯎꯕꯗ ꯏꯁꯥꯁꯦ ꯏꯄꯣꯡꯗ ꯄꯣꯡꯊꯔꯛꯏꯉꯣ, ꯑꯗꯨꯒ ꯍꯥꯟꯅꯒ ꯄꯪꯕꯅꯦ ꯑꯩꯗꯤ ꯄꯪꯊꯈ꯭ꯔꯦ꯫ ꯀꯔꯤ? ꯑꯗꯣ ꯀꯩꯗꯧꯉꯩꯗꯒꯤ ꯂꯩꯁꯤ ꯍꯥꯏꯔꯤꯅꯣ? ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯌꯦꯡꯃꯛꯇꯒꯤ ꯍꯦꯟꯅ ꯂꯥꯎꯑꯣꯅ ꯍꯥꯏꯅꯤꯡꯉꯤꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯄ꯭ꯋꯥꯁꯤꯗꯤ ꯀꯝꯗꯧꯗꯣꯏꯕ? ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯗꯨ ꯊꯅꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯇꯁꯦꯡꯅꯃꯛ ꯊꯅꯝꯗꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏ ꯑꯅꯤꯗ ꯌꯦꯠꯅꯕꯅꯦ꯫ ꯀꯩꯗꯧꯔꯦ? ꯅꯃꯥꯏ ꯅꯃꯤ ꯂꯣꯏꯅꯃꯛ ꯃꯛꯁꯤꯜꯂꯒ ꯂꯩꯈ꯭ꯔꯕꯗꯤ? ꯑꯩꯗꯤ ꯄꯤ ꯃꯔꯤꯛ ꯃꯇꯪ ꯇꯥꯔꯛꯂꯕꯗꯤ ꯍꯥꯏꯅ ꯉꯥꯏꯕꯅꯦ꯫ ꯁꯦ, ꯑꯩꯒꯤ ꯈꯨꯕꯥ ꯑꯁꯤꯗ ꯇꯥꯍꯜꯂꯣꯁꯦ꯫ ꯁꯦ, ꯇꯥꯍꯜꯂꯣꯕ꯫ ꯏꯄ꯭ꯋꯥ ꯑꯁꯤꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ, ꯑꯩꯒꯤꯁꯨ ꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯁꯪꯁꯥꯔꯁꯤꯗ꯫
ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯑꯄꯪꯖꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯄꯪꯉꯦ ꯍꯥꯏꯔꯤꯕ ꯄꯪꯁꯨ ꯄꯪꯗꯅ 이씨, 뻥보나 뭐 뻥거울이버네. 아이기 밍으시. 낭디 우망 아시다 분시 수pa 레이라도이라 이마 바바기 낙다 찰라로이드라 찰라로이. 아이기 юм네. 빠빠나 시기 상어시. 아이기 이마 바바 로이나 시크레. 혹시 아이 돔도 숭아이러번. 농아이네 이싱다 호바 타로 탐바 탐제. ꯃꯁꯤ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯆꯥꯔꯒ ꯍꯤꯡꯂꯤꯕ ꯑꯁꯤꯅꯤ ꯅꯇꯣꯝꯇ ꯄꯣꯛꯄꯅꯤꯅꯦ ꯑꯗꯨꯗꯤ ꯃꯗꯨꯁꯨ ꯄꯣꯛꯇꯦ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯉꯥꯅꯤ ꯑꯗꯨꯒ ꯅꯇꯣꯝꯇ ꯉꯥꯏꯔꯦ ꯍꯥꯏꯔꯤꯕ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯆꯥ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯌꯨꯝ ꯂꯩꯔꯤꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯕꯅꯤ ꯑꯩꯗꯤ ꯆꯠꯂꯔꯣꯏ ꯃꯐꯝ ꯑꯁꯤꯗꯅꯦ ꯑꯁꯨꯝ ꯂꯩꯔꯗꯧꯅꯤ ꯅꯤꯡꯊꯧꯅ ꯂꯩꯕ ꯌꯥꯔꯣꯏ ꯅꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯔꯛꯀꯅꯤ ꯆꯠꯇꯕ ꯌꯥꯔꯣꯏ 이씨, 닝타우디 앵원다 와 짜오는 낭무숭 엄로 앵원데기네 무학나 까나블 러리버니 아이씨 닝타우는 뻥이 하이드네네 티음라가 탐리니 아이나 뻥먹이야 비버기 와니 그리고 만날 람드라바 아이 싱람라바 레박 프로자 봄바 와버는 뭐 뒤찍거더리번 ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯤꯡꯊꯧꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯦꯅꯦ ꯃꯍꯥꯛꯅ ꯃꯅꯥꯏ ꯃꯁꯤꯜ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯐꯨꯖꯤꯕ ꯌꯥꯝꯅ ꯇꯧꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯩꯅ ꯑꯍꯥꯟꯕꯗꯗꯤ ꯁꯨꯝ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯥꯎꯔꯛꯇꯨꯅꯅꯦ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯤꯜꯁꯤꯡ ꯑꯗ ꯁꯥꯊꯤꯅ ꯐꯨꯗꯠꯄꯒꯤ ꯋꯥꯅꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯅꯥꯛꯇ ꯅꯤꯡꯊꯧ ꯍꯥꯏꯕꯁꯤꯗꯤ ꯇꯧꯒꯦꯇ ꯉꯝꯂꯤꯕꯅꯤ ꯅꯤꯡꯊꯧ ꯑꯃꯗ ꯂꯝ ꯍꯦꯟꯖꯔꯨꯅꯨ 그다이더기 아이디 람 헨버수 할때 어두가 헨버수 났대 닝타우마나 람 헬락라바디 어뽕아이나 똥ing보 떠올까니 ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯀꯤꯔꯦ ꯑꯁꯦꯡꯕꯁꯤꯡꯗꯤ ꯀꯥ ꯍꯦꯟꯅ ꯄꯪꯀꯤꯗ ꯀꯤꯕꯅꯤ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯄꯪꯕ ꯍꯩꯌꯣ ꯏꯆꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯉꯥꯡꯗꯤ ꯄꯪꯉꯤꯗꯅ ꯄꯪꯕꯅꯤꯅ ꯃꯩꯁꯨ ꯁꯥꯏ ꯄꯣꯛꯀꯅꯤ ꯑꯃꯠꯇ ꯈꯪꯗꯕꯅ ꯃꯩ ꯐꯥꯎꯕ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯁꯤꯡꯂꯝꯂꯕꯗꯤ ꯃꯗꯨ ꯄꯥꯏꯔꯝꯒꯗ꯭ꯔꯥ ꯄꯥꯏꯔꯝꯃꯣꯏꯅꯤꯀꯣ ꯑꯗꯨꯅꯅꯦ ꯑꯉꯥꯡꯅ ꯃꯩ ꯀꯤꯗꯦꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯅꯦ ꯁꯤꯃꯁꯨ ꯍꯥꯏꯕꯤꯒꯦ ꯅꯉꯣꯟꯗ ꯃꯌꯥꯝꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯄꯪꯀꯤꯗ ꯀꯤꯅꯔꯤꯕ ꯃꯌꯥꯝꯅ ꯀꯤꯅꯕꯒꯤ ꯋꯥꯅꯤ ꯅꯤꯡꯊꯧꯗꯤ ꯑꯩꯅ ꯉꯝꯕꯅꯤ ꯑꯩꯗꯤ ꯀꯤꯕꯤꯗꯦ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯗꯣ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯇ꯭ꯔꯥ ꯃꯤ ꯇꯥꯖꯈꯤꯅꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯅꯪ ꯎꯃꯪꯗꯤ ꯂꯥꯏꯔꯗꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯃꯗꯨꯝꯅꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯍꯦꯛꯇ ꯂꯧꯔꯨꯒꯗꯕꯅꯤ ꯑꯩꯗꯤ ꯅꯪꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯕꯗꯤ ꯍꯦ ꯑꯁꯤꯡꯕꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯞꯅꯒꯤ ꯑꯄꯪ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯃꯈꯛꯇꯪ ꯑꯣꯟꯅꯔꯤꯕꯅꯤꯅꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯒꯤꯗꯤ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯅꯤꯡꯊꯧ ꯌꯥꯝꯅ ꯄꯥꯝꯈ꯭ꯔꯕꯖꯥꯠꯅꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯃꯠꯇꯗ ꯃꯤꯡꯁꯦꯜ ꯑꯃꯠꯇ ꯂꯩꯅꯗ꯭ꯔꯕꯅꯤ ꯅꯍꯥꯛ ꯈꯛꯇꯃꯛ ꯃꯉꯥꯏꯔꯕꯅꯤ ꯃꯤꯡꯁꯦꯜ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯃꯤꯡꯁꯦꯜ ꯌꯦꯡꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯏꯁꯥꯒꯤ ꯏꯁꯛ ꯑꯗꯨ ꯎꯒꯅꯤ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯃꯤꯡꯁꯦꯜ ꯌꯦꯡꯗꯅ ꯀꯅꯥꯁꯨ ꯆꯠꯊꯣꯛꯅꯗꯦ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯁꯨ ꯃꯤꯡꯁꯦꯜ ꯌꯦꯡꯂꯝꯒꯅꯤꯗ ꯌꯦꯡꯉꯛꯏ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯪ ꯃꯤꯡꯁꯦꯜ ꯌꯦꯡꯕ ꯐꯪꯂꯝꯂꯣꯏꯗꯕꯅꯤ ꯐꯪꯂꯣꯏꯗ ꯑꯩꯒꯤꯗꯤ ꯃꯤꯡꯁꯦꯜ ꯂꯩꯔꯤꯁꯤꯗꯤ ꯑꯣ ꯑꯗꯨꯕꯨꯕ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯗꯅ ꯑꯁꯤꯡꯕꯤꯒ ꯁꯥꯗꯨꯅꯒ ꯂꯩꯔꯝꯂꯕꯗꯤ ꯃꯤꯡꯁꯦꯜ ꯌꯦꯡꯍꯟꯗꯕꯗ ꯅꯠꯇꯦ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯐꯥꯎꯕ ꯂꯥꯛꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯌꯨꯝꯅꯦ ꯏꯃꯥ ꯏꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯑꯩꯒꯤ ꯂꯝꯅꯤꯅꯦ ꯅꯪ ꯑꯃꯗꯤ
ꯅꯪꯒꯤ ꯅꯨꯄꯥꯅ ꯂꯩꯔꯤꯕ ꯂꯝ ꯑꯗꯣ ꯑꯩꯅ ꯌꯥꯗꯕ ꯅꯨꯃꯤꯠꯇ ꯂꯣꯏꯔꯗꯧꯅꯤ. ꯅꯪꯁꯦ ꯄꯪꯕꯒꯤ ꯃꯇꯤꯛ ꯋꯥ ꯉꯥꯡꯕꯗꯁꯨ ꯄꯪꯅ ꯉꯥꯡꯉꯤꯅꯦ. ꯑꯗꯨꯅꯅꯤ ꯅꯪꯕꯨ ꯃꯌꯥꯝꯅ ꯑꯄꯪ ꯀꯧꯔꯤꯕꯁꯦ. ꯑꯩꯅ ꯄꯪꯕꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯁꯦ ꯂꯣꯏꯅ ꯄꯥꯠꯄꯥꯟ ꯑꯁꯤꯗ ꯄꯩꯁꯤꯜꯍꯜꯂꯤꯕ ꯑꯁꯤꯅꯤ. ꯁꯦ ꯇꯥꯎ, ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯁꯦ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ. ꯎꯃꯪ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯐꯝ ꯄꯨꯝꯕ ꯑꯩꯒꯤ ꯂꯝ ꯉꯥꯛꯇꯅꯤ. ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ, ꯑꯁꯤꯡꯕꯤ ꯁꯥꯒꯅꯨꯀꯣ. ꯑꯗꯨꯒ ꯅꯍꯥꯛꯅꯦ ꯑꯩꯒꯤ ꯏꯪꯒꯤꯠꯇ ꯚꯥꯞ ꯇꯥꯒꯗꯕꯅꯤꯀꯣ. ꯍꯩꯃꯥ, ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯅꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯨ, ꯑꯩꯉꯣꯟꯗ ꯆꯥꯛꯇꯤ ꯌꯦꯡꯉꯨ ꯍꯥꯏꯔꯤꯕꯅꯤ. ꯑꯩꯅ ꯉꯛ ꯅꯣꯝꯂꯒ ꯁꯨꯒꯠꯂꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ? ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ, ꯅꯨꯡꯁꯤꯅ ꯌꯦꯡꯒꯦ, ꯆꯥꯊꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯤ. ꯊꯦꯡꯂꯦ. ꯑꯩꯗꯤ ꯅꯪꯁꯦ ꯁꯨꯝ ꯀꯤꯖꯔꯛꯂꯦ. ꯑꯩꯒꯤ ꯏꯄꯥꯗꯨꯅ ꯄꯪꯕꯅꯤꯅ ꯃꯁꯤ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯊꯔꯣ ꯊꯝꯕꯥꯜꯗ ꯉꯥꯎ ꯂꯩꯔꯦ. ꯏꯕꯨꯡꯉꯣ, ꯆꯠꯁꯦ. ꯐꯩ, ꯑꯄꯪꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯀꯤꯔꯕꯗꯤ ꯑꯉꯝ ꯑꯊꯧꯅ ꯃꯤ ꯐꯠꯇꯕ ꯀꯥꯡꯕꯨꯅ ꯅꯪꯕꯨ ꯁꯦꯠꯇꯨꯅ ꯆꯥꯒꯦ ꯇꯧꯔꯛꯄꯗ ꯑꯄꯪ ꯑꯩꯕꯨ ꯅꯠꯇꯅ ꯀꯟꯕꯤꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯃꯗꯤ ꯈꯪꯖꯤꯜꯂꯨꯍꯦ. ꯑꯉꯝ ꯑꯊꯧꯗꯤ ꯁꯤꯡꯉꯦ, ꯄꯪꯗꯦ. ꯅꯪꯇꯕꯨ ꯄꯪꯕꯒꯤ ꯖꯥꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯈꯪꯉꯤ. ꯑꯣ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ. ꯂꯥꯛꯑꯣ, ꯏꯆꯦ ꯆꯠꯂꯦꯀꯣ. ꯅꯪꯁꯨ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜꯗ ꯊꯨꯔꯕꯅꯤ ꯈꯪꯉꯣ. ꯅꯤꯡꯊꯧꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦꯜꯗ ꯊꯨꯔꯦ. ꯑꯗꯨꯒ ꯁꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦꯜꯗ ꯊꯨꯔꯦ. ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯤꯡꯁꯦꯜꯗ ꯅꯤꯡꯊꯧ ꯊꯨꯔꯦ, ꯁꯥ ꯃꯌꯥꯝꯁꯨ ꯊꯨꯔꯦ. ꯑꯩꯁꯨ ꯃꯥꯒꯤ ꯃꯤꯡꯁꯦꯜꯗ ꯊꯨꯔꯕ? ꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯤꯅꯦ. ꯃꯁꯛꯅꯦ, ꯃꯇꯧꯅꯦ, ꯐꯤꯕꯝ ꯃꯨꯔꯇꯤꯅꯦ. ꯉꯥꯎꯗꯤ ꯉꯥꯎꯏꯀꯣ ꯅꯨꯄꯤꯖꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ. ꯑꯆꯨꯝꯕꯁꯨ ꯃꯥꯜꯂꯤ, ꯑꯔꯥꯟꯕꯁꯨ ꯃꯥꯜꯂꯤ. ꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯤꯕꯁꯤꯕꯨ ꯃꯥꯅ ꯉꯥꯡꯕꯁꯦ ꯁꯥꯎꯅꯤꯡꯕꯁꯨ ꯄꯣꯛꯍꯟꯗꯦ. ꯑꯩꯅ ꯁꯥꯎꯁꯤꯟ ꯉꯥꯡꯁꯤꯟꯅꯕꯒꯤ ꯋꯥꯅꯤ. ꯃꯊꯧꯅꯥꯗꯤ ꯂꯩꯕꯖꯥꯠꯅꯤ. ꯁꯣꯡꯂꯕ ꯎꯃꯪ ꯑꯁꯤꯗ ꯃꯤ ꯄꯣꯡ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯃꯤ. ꯍꯦ, ꯃꯣꯟꯊꯪ ꯆꯨꯕꯤ. ꯀꯔꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯤ? ꯁꯥꯎꯁꯨ ꯁꯥꯎꯗꯅ ꯅꯪꯒꯤꯁꯤꯕꯨ ꯁꯥꯎꯕ ꯃꯥꯜꯍꯜꯂꯤꯕ꯭ꯔꯥ? ꯐꯩ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯔꯦꯡꯁꯤꯡꯗꯨ ꯄꯥꯏꯔꯒ ꯅꯤꯛꯀꯦ. 이마, 그리노 아빵, 미부 강할리바디. 아이는 사올라디 낭. tumsu tumdana manglaknarabadi siba nangdana asilamdam yawi hainabani ko. 그리노 시바 낭다나 시람담 야위 하이두나. Nangbu asingbi yamna saadaine. Mangmangba haibadudi tumlaga mangnabane mayamdi. Tumdana mangmanglabadi sisu sidana asilamdam yawi haibutabani. Asilamdam chatpase miduna siraba kana chatpani. Sidringaidadi kananasu chatnadi. Nangdi sisu sidana asilamdam hana yauraga kona siraga haiwani nangida. Ay tumsu tumdana ngayak mangmanglura mali. Ayse nangi mingselda thure. Hayengmak nangi araiba pira koli pumnamuk loina puraga lakadabani. Aina nachinnopa yumdungpu oina leiba ada madu pamde. Aduga yamna luriba asina aigi chak thongbinabasu leite. Aduga nangonda natrabadi aigi mit asisu thampham leite. Ngasi laklibasidaги amuk hana lakani khaluno. Aibu mi natabra. Isin ipa asukuina hinglei. Nangso natomte hingo. Nangi ingita ai hagaje. Phai lemna hainaringaida yadraga putma hairga yajarakani. Ibungo lao chase thengle. Karino asuk yamne heglisibo.
ꯈꯔ ꯊꯅꯝꯃꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯆꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯖꯤꯅꯤ ꯁꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯦꯛꯇꯣꯏꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯦ ꯍꯦꯛꯇꯣꯏꯅꯤ ꯑꯁꯦꯡꯕꯒꯤ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯅꯤꯗꯨ ꯈꯔ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯑꯄꯪ ꯂꯩꯁꯥꯕꯤ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯂꯕ ꯃꯇꯨꯡꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ ꯑꯄꯪ ꯑꯗꯨ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯦꯞꯄ ꯑꯗꯨ ꯎꯔꯝꯃꯤ ꯑꯄꯪꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯒꯨꯝ ꯅꯨꯡꯁꯤ ꯏꯔꯤꯛꯅ ꯊꯃꯣꯏ ꯃꯌꯣꯟ ꯆꯣꯡꯂꯛꯏ